Sin kukising ST listtagi louthoknabagi matangda eeba lairik fonglagani MTU. Pawasi ngasi nungthil fongkiba pandam pausedagi laukhatchabane. Deletion of nomadic sin kuki from the list of scheduled tribe of Manipur haina mingthonba lairik ama. Tha asigi mapanda mitai Maitai Union MTU na sinduna Directorate of Information and Public Relation DIPR gi auditorium hall da fonglagani. MTU gi Organization Secretary Takhelambam Parijina Thadorok Pachero Lamana Hai riba lairik fongbagi thauram asida lamdam asigi academician sing CSO sing mahiroi sing amadi senior citizen sing na saruk yabiduna thauram asibu mapung phan bi haire lairik asi MTU gi legal cell gi section da leiriba university gi oja thabakta gi potharaba bureaucrat sing laiwa ki loisang sing da leiramba official sing loinana historian sing na khomjin duna puthokpa ne lairik asida mapan lamdagi sin kuki mizo singna Manipur da karam batangkak singda changsilakibage anganba matam ningthau palingai matamda makhoina kari taurambage makhoina matau karamna yalomi ama woina aranba mawongda ST list da yaukhibage haibagi maramda ariba matamgi puwari gi document sing puthokle lairik asigi saruk singda kuki sin singna ST list da lana yaukhibagi matamdugi aranba political decision singi warep sing yaure lairik asida yauriba document ayamba Ningthau palingai matamgi darbar gi warep sing British matamgi ariba order copy amade record sing yauriba copy ayamba haujik matamgi mirol na fangbada waragadava London Archives India gi Delhi Kolkata amadi tongan ba state singdagi khomgat pane masagi mathakta matam amagi laingak ningthau amade puya gi maramda nainaba singna pirakpa document sing su yauri haiba wafam thamlakpaga loinana Ifurup izati kannabagi lamjing maira oigadawriba lairik ase fongbagi thauramda miyam puna saruk yamina si haire